Maya mazik aina lairisi Kumbi Sagang hairiba mafamdudani ko nongdakhong hairiba kuldudani yamna lang iran kang mafamni haitare ko aina laiba yumsina koigi nang mingdo kai Britika yumnakti kaino amo Britika mungi yumdani haitare baba si leire mama si da leire Britika jenda koi high-tech medical college da medical line da tamnaba itamda khallaba haitare mana khalliba course bi optometry ni sai mari tamgadamni ko dogi medical digi course haitare ado smaina Britika na atadi dum leidana hajing matamda paisa je sodik sangi medical line ma tamna hona matamda nurse tamna hona matamda MBBS tamna hona matamda ado nangna smaina Licypriya Foundation gi makhada Licypriya gi makhada smaina sum mapalam daga Orissa da Bhubaneswar daga sum high-tech medical college ta tamba phangni kai hana khallak pura nangna te karak pa matamda comment krawi ado yam harawe ado maina ado mama di kamain theng re smaina kudong sabam lei se ꯑꯩꯈꯣꯏ ꯊꯦꯡꯅꯕꯗ ꯐꯪꯕꯒ ꯑꯩꯈꯣꯏꯁꯦ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯌꯥꯔꯒꯗꯤ ꯅꯪꯍꯧꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯆꯦꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗ ꯁꯥꯔ ꯍꯣꯏꯅꯁꯨ ꯃꯇꯦꯡ ꯌꯥꯝꯅꯗꯤ ꯄꯥꯡꯕꯤ ꯐꯣꯟꯗ ꯂꯝꯗꯣ ꯍꯪꯉꯒ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯊꯤꯔꯒ ꯈꯣꯡꯖꯣꯝ ꯇꯥ ꯂꯥꯏꯅꯦꯕ ꯁꯤꯗꯒꯤ ꯅꯠꯇ꯭ꯔ ꯒꯥꯔꯤ ꯃꯊꯥꯡ ꯑꯅꯤ ꯑꯍꯨꯝ ꯇꯣꯡꯉꯦ ꯀꯥꯏꯗꯥꯏꯅꯦ ꯑꯗ ꯁꯥꯔꯅ ꯑꯀꯣꯟꯕꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯀꯧꯕꯗꯨꯗ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯑꯁ ꯑꯩꯁꯦ ꯀꯃꯂꯥꯛꯀꯤꯗꯤꯒ ꯄꯤꯒ ꯊꯥꯒꯦ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯏꯆꯥꯒ ꯇꯝꯍꯟꯕ ꯉꯝꯅꯤ ꯍꯥꯏꯁꯦ ꯊꯥꯖꯕꯗꯤ ꯑꯁꯦꯡꯕꯗꯤ ꯍꯥꯏꯗꯤ ꯂꯥꯟꯒꯤ ꯀꯩꯀꯩ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯕ ꯂꯣꯛ ꯀꯩꯀꯩ ꯎꯕ ꯉꯝꯗꯕꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯗꯣ ꯂꯧꯁꯤꯡꯁꯨ ꯑꯗꯨꯝ ꯀꯨꯀꯤꯒꯤ ꯃꯅꯥꯛ ꯑꯣꯏꯗꯅ ꯑꯗꯨꯁꯨ ꯎꯕꯁꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯂꯦꯟꯕ ꯃꯇꯝ ꯑꯃꯗꯁꯨ ꯊꯦꯡꯅꯔꯦ ꯑꯃꯨꯛ ꯕꯕꯥꯅꯦ ꯃꯄꯥꯅꯦ ꯑꯩꯈꯣꯏꯁꯦ ꯑꯁ ꯇꯣꯛꯍꯜꯂꯁꯦꯅ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯇꯝꯕꯒꯁꯦ ꯐꯅ ꯑꯗꯨꯗꯤ ꯅꯪ 12ꯇ ꯄꯤ ꯁꯤ ꯀꯌꯥ ꯆꯠꯄ 60 ꯐꯥꯔꯁ ꯀ꯭ꯂꯥꯁ ꯐꯥꯎꯏꯀꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯐꯅ ꯍꯧꯔꯛꯄꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯁꯧꯒꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯅ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯏꯟꯈꯠꯄꯤꯕꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯕꯒꯤ ꯑꯁꯥꯒꯤ ꯋꯥꯡꯃꯗꯗꯤ ꯂꯩꯔꯨꯔꯦ ꯁꯥꯔ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥꯗꯗꯤ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯥꯛꯏꯁꯨ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯆꯠꯂꯨꯁꯣꯅ ꯍꯥꯏꯔ ꯂꯥꯛꯏꯅꯦ ꯀꯩꯀꯩ ꯌꯥꯝ ꯍꯔꯥꯎꯏ ꯈꯪꯗꯦ ꯏꯆꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯇꯨꯡꯗꯁꯨ ꯌꯥꯝ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯕ꯭ꯔꯤꯇꯤꯀꯥꯁꯨ ꯑꯩ ꯏꯆꯥ ꯅꯠꯇꯦ ꯀꯩ ꯃꯔꯤ ꯊꯣꯡꯅꯗꯅ ꯈꯜꯂꯒꯗꯤ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯉꯝꯗꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯁꯨꯝ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯁꯣꯊꯔꯦ ꯑꯐꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯌꯦꯡ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯀꯅꯤ ꯍꯌꯦꯡ ꯂꯩꯗꯅ ꯃꯤꯉꯣꯟꯗ ꯅꯨꯄꯤ ꯑꯣꯏꯔꯒ ꯁꯨꯝ ꯌꯨꯝꯗ ꯃꯄꯥꯟ ꯇꯥꯡꯕ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗ ꯃꯄꯥꯟ ꯇꯥꯡꯕꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯅꯠꯇꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯐꯤꯗꯥ ꯑꯃ ꯀꯟꯖꯔꯗꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯅꯤ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯁꯥꯔ ꯍꯣꯏꯗ ꯁꯤꯟꯅꯖꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯥꯖꯕ ꯊꯝꯖꯩ ꯁꯥꯔ ꯍꯣꯏꯗ ꯑꯗꯨꯅ ꯑꯉꯥꯡ ꯈꯜꯂꯤꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯆꯅꯤ ꯁꯨꯖꯜꯂꯛꯇꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯝꯕ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯁꯦꯀꯣ ꯍꯣꯏ ꯁꯥꯔ ꯍꯣꯏꯅ ꯑꯗꯨꯝ ꯍꯌꯦꯡ ꯃꯥꯒꯤ ꯇꯨꯡꯕ ꯑꯗꯨꯝ ꯒꯥꯏꯗ ꯇꯧꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯑꯩꯅꯁꯨ ꯀꯟꯅ ꯍꯣꯠꯅꯔꯣ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯩꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯍꯥꯏꯕ ꯂꯩꯇꯦ ꯀꯨꯝꯕꯤ ꯍꯥꯏꯕ ꯂꯩꯇꯦ ꯕꯤꯁꯦꯝꯄꯨꯔ ꯍꯥꯏꯕꯗ ꯎꯈ꯭ꯔꯨꯜ ꯍꯥꯏꯕ ꯂꯩꯇꯦ ꯇꯥꯃꯦꯡꯂꯣꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯩ ꯏꯃꯨꯡ ꯋꯥꯔꯦ ꯈꯣꯠꯂꯦ ꯑꯩ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯅꯤꯡꯍꯟꯅꯕꯒꯤ ꯃꯔꯝꯁꯨ ꯂꯩꯇꯦ ꯕ꯭ꯔꯤꯇꯤꯀꯥꯗꯧꯅ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯐꯅ ꯊꯣꯛꯂꯛꯑꯒ ꯍꯥꯏꯇꯥꯔꯦ ꯂꯤꯁꯤꯄ꯭ꯔꯤꯌꯥꯗ ꯄꯥꯎ ꯐꯥꯎꯕꯤꯔꯒ ꯅꯣꯏꯅ ꯇꯝꯅꯤꯡꯕ ꯅꯣꯏꯅ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡ ꯌꯥꯎꯕ ꯅꯪꯒꯤ ꯊꯥꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯪ ꯇꯣꯛꯑ ꯃꯥꯁꯦ ꯀꯞꯄꯤ ꯑꯗꯩꯗꯤ ꯀꯣꯟꯊꯪꯗ ꯐꯣꯟꯗ ꯂꯥꯁꯇ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯃꯥ ꯁꯨꯝ ꯂꯩꯔꯦꯅ ꯐꯣꯟ ꯌꯦꯡꯕꯅꯦ ꯑꯁ ꯑꯗꯨꯗꯤ ꯐꯣꯝꯁꯦ ꯍꯌꯦꯡ ꯂꯥꯁꯇ ꯉꯁꯤ ꯈꯨꯗꯛꯇ ꯆꯠꯁꯦ ꯑꯗꯨꯃꯥꯏꯅ ꯆꯦꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯐꯪꯍꯧꯕꯅꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯥ ꯃꯥꯡꯉꯨꯔꯕꯗꯣ ꯑꯁꯥ ꯆꯠꯂꯥꯎꯔ ꯃꯌꯨꯝ ꯆꯣꯡꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯝꯅꯦꯅ ꯋꯥꯈꯜꯁꯦ ꯃꯄꯥꯅꯁꯨ ꯍꯥꯏ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯧ ꯃꯥꯟꯗ꯭ꯔꯦꯗ ꯁꯨꯝ ꯃꯤꯉꯣꯟꯗꯩ ꯄꯨꯕꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏ ꯃꯄꯥꯗꯤ ꯀꯩꯝ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯥꯜꯂꯦ ꯕꯕꯥꯁꯦꯀꯣ ꯍꯣꯏ ꯌꯥꯝ ꯐꯩ ꯆꯝꯅ ꯂꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯀꯨꯝꯕꯤ ꯇꯥꯟ ꯂꯥꯛꯏꯁꯦ ꯀꯩꯅꯣꯗ ꯅꯣꯏꯅꯗꯤ ꯇꯣꯏꯅ ꯂꯥꯛꯏ ꯑꯩꯈꯣꯏ ꯑꯥꯗ ꯏꯝꯐꯥꯜꯗ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯌꯥꯏꯌꯦꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯏꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯂꯥꯛꯄꯅ ꯁꯣꯝ ꯋꯥꯡꯉꯨ ꯂꯥꯏꯟ ꯂꯣꯝꯗ ꯂꯥꯛꯏ ꯁꯥꯔ ꯑꯩꯈꯣꯏꯅ ꯀꯛꯆꯤꯡ ꯂꯣꯝꯗ ꯂꯥꯛꯄ ꯀꯛꯆꯤꯡꯗ ꯁꯤꯗꯩ ꯋꯥꯡꯉꯨꯐꯥꯎ ꯑꯃꯨꯛ ꯀꯩꯅꯣ ꯇꯣꯡꯉꯦ ꯑꯣꯛꯇꯣꯒꯨꯝꯕ ꯇꯣꯡꯉꯦ ꯑꯗꯩꯗꯤ ꯑꯃꯨꯛꯀ ꯋꯥꯡꯉꯨ ꯄꯥꯔꯀꯤꯡꯗꯒꯤꯅ ꯀꯛꯆꯤꯡꯐꯥꯎ ꯃꯦꯖꯤꯛꯇ ꯑꯃꯨꯛ ꯀꯛꯆꯤꯡꯗꯒꯤ ꯑꯃꯨꯛ ꯈꯣꯡꯖꯣꯝ ꯂꯥꯛꯄ ꯈꯣꯡꯖꯣꯝ ꯏꯝꯐꯥꯜ ꯂꯥꯛꯄ ꯍꯥꯏꯒꯠꯂꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯃꯊꯪ ꯍꯣꯏ ꯐꯔꯦꯀꯣ ꯑꯗꯨꯗꯤ ꯃꯪꯒꯣꯜ ꯑꯣꯏꯔꯣ ꯀꯟꯅ ꯍꯣꯠꯅꯔꯣꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ